Imphal East District ki Andro Police Station ki manung chanba Yairipok Changam Dabida ngasi ayuk drug Phaba Changlubada Thobal District Police Commando singda Nongmei Kapthorakhre Police na Nongmei ka Konana Yamlaba drug sing Fagatkhre Police lagi fangba pawa sinaha Yairipok Changam Dabi mayai lekaida illegal drug sing leire haibagi akaknaba pawa ma fangbadagi ngasi ayuk pung Mari Mininifu Mangarum Tabada SP Thobal Jogestandra Hobism ki meeting makada Additional SP Operation O Wangkhombana Luchingba Thobal Commando OC K Nitaranjan amadi Nubi Police sing yauba team amana Imphal East ki Andro Police Station ki manung chanba Yairipok Changam Dabi mayai lekaida thi buhumba ki thabak chathabada Miwoi ama Yamlaba drug ka Konana mayumdagi Fagatkibani hairi Police na Phaba Miwoi adudi Yairipok Changam Dabi mayai lekaidagi Kulakpam Abdul Ali Elias Raghu Chahi Kuntra Nithoi Apokpa Laikhidraba MD Suyeb Ali Kawi Mangondagi amuba polythene amada yauba heroin number 4 powder gram Chamapan subna taruk amuba polythene amada haptuna thamlamba psychotropic opium gram Chamapan kuntra taruk ammonium chloride powder gram chani humbudra mapan rom Fagatkhre Police team aduna makhatana laikai asi maktadagi Khulaibam Mohammedin Ibocha Chahi Humpu Apokpa Laikhidraba MD Angaugi Yumda Changsinduna Thi Buhumbagi Thabak Chathakibada Masakhangdaba Miwoi Anina Chenkhraga Miwoi Amana Police sing aduda barrel gun na Kapthorakhre Tungda Police team aduna overpower tawduna Khulaibam Mohammedin Ibocha Fagatkhre Mangondagi double barrel gun ama double barrel gi empty case ama amadi ammunition ama Fagatkhre Pawasina makhatana hai Faraba Khulaibam Mohammedin bu Wahang Pahong Chathabada Kulakpam Abdul Ali dagi Fagatliba heroin brown sugar sing adu Kulaibon Mohammedin gi machanupa MD Naman Kulaibamna sungbani haiba khangbangam khibaga loinana police makhatana thi buhumbagi thabak chathabada brown sugar residue kg ama dasmik mari mapan ama plastic packet anida yauramba lime weighing approx kg mapan tin container amada yauramba illegal drug sungbada sijinaba kg taragi lime sing phagat pangamki Thaudogasida mapungoina January ba MD Naman Khulaibamdi Fagatpa ngamdri adumakpo drug amadi Nongmei ka Konana Fagatnaba Miwoi animak makhatana case ki damak Andro Police Station da Khusinakhre hairi